ꯏꯄꯦꯛ ꯇꯤꯚꯤ ꯅ꯭ꯌꯨꯁꯅ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯒꯖꯥ ꯂꯧꯁꯤꯟꯅꯕꯒꯤ ꯍꯛ ꯆꯥꯎꯅ ꯂꯩ ꯍꯥꯏꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯇ ꯑꯣꯐꯤꯁꯤꯌꯦꯜ ꯈꯣꯡꯆꯠ ꯑꯣꯏꯅ ꯂꯥꯛꯈꯤꯕ ꯖꯣꯔꯗꯥꯟꯒꯤ ꯅꯤꯡꯊꯧ ꯑꯕꯗꯨꯜꯂꯥ ꯑꯅꯤꯁꯨꯕꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯗꯨꯅ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯑꯁꯤ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯅ ꯂꯧꯁꯤꯟꯅꯕꯒꯤ ꯍꯛ ꯂꯩ, ꯌꯨꯑꯦꯁꯅ ꯒꯖꯥ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯒꯖꯥꯗ ꯂꯩꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡ ꯖꯣꯔꯗꯥꯟ ꯌꯥꯎꯅ ꯑꯀꯣꯏꯕꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯍꯟꯕ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯅꯔꯤꯉꯩ ꯇꯂꯛꯇꯅꯤ꯫ ꯑꯩꯈꯣꯏꯅ ꯒꯖꯥ ꯁꯣꯏꯗꯅ ꯂꯧꯁꯤꯟꯒꯅꯤ, ꯑꯩꯈꯣꯏꯅ ꯃꯗꯨ ꯊꯝꯒꯅꯤ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯏꯪꯊꯕ ꯂꯩꯅꯕ ꯑꯃꯁꯨꯡ ꯋꯥꯊꯣꯛ ꯑꯃꯠꯇ ꯂꯥꯛꯇꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯃꯁꯤꯗ ꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯋꯥꯍꯪ ꯇꯧꯕ ꯌꯥꯔꯣꯏ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯂꯝꯗꯝ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯤꯡꯊꯤꯅ ꯆꯂꯥꯏꯒꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅꯤꯡꯊꯧ ꯑꯕꯗꯨꯜꯂꯥ ꯑꯅꯤꯁꯨꯕ ꯎꯅꯕꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯑꯁꯤ ꯔꯤꯖꯣꯔꯠ ꯀꯌꯥꯃꯔꯨꯝ ꯑꯃꯁꯨꯡ ꯑꯣꯐꯤꯁ ꯕꯤꯜꯗꯤꯡ ꯀꯌꯥꯃꯔꯨꯝ ꯂꯩꯕ ꯌꯥꯝꯅ ꯃꯃꯜ ꯇꯥꯡꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯄ ꯄꯥꯝꯃꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ꯫ ꯑꯣꯚꯦꯜ ꯑꯣꯐꯤꯁꯇ ꯄꯥꯎꯃꯤꯁꯤꯡꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯇꯦꯔꯤꯇꯣꯔꯤ ꯑꯣꯏꯔꯤꯕ ꯒꯖꯥꯕꯨ ꯀꯔꯝꯕ ꯍꯛꯀꯤ ꯃꯈꯥꯗ ꯌꯨꯑꯦꯁꯅ ꯂꯧꯁꯤꯟꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯥꯏ ꯌꯨꯑꯦꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯈꯥꯗ ꯂꯧꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯌꯨꯑꯦꯁꯅ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞ ꯑꯁꯤ ꯁꯦꯜ ꯄꯤꯔꯒ ꯂꯩꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯈꯣꯏꯅ ꯁꯦꯜ ꯄꯤꯔꯒ ꯂꯩꯒꯗꯕ ꯅꯠꯇꯦ, ꯑꯩꯈꯣꯏꯅ ꯒꯖꯥ ꯂꯧꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯈꯤ꯫ ꯒꯖꯥ ꯑꯁꯤ ꯂꯥꯟꯅ ꯃꯥꯡ ꯇꯥꯛꯂꯕ ꯑꯦꯔꯤꯌꯥꯅꯤ, ꯑꯩꯈꯣꯏꯅ ꯃꯗꯨ ꯂꯧꯁꯤꯟꯗꯨꯅ ꯌꯥꯝꯅ ꯐꯖꯅ ꯁꯦꯝꯒꯠꯀꯅꯤ ꯑꯃꯁꯨꯡ ꯃꯤꯗꯜ ꯏꯁꯀꯤ ꯃꯤ ꯀꯌꯥ ꯑꯃꯁꯨ ꯊꯕꯛ ꯐꯪꯖꯒꯅꯤ꯫ ꯃꯁꯤ ꯃꯤꯗꯜ ꯏꯁꯀꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯒꯅꯤ, ꯃꯗꯨ ꯗꯥꯏꯃꯟꯒꯨꯝꯕꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯈꯥ ꯇꯥꯈꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯃꯥꯡꯗ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯂꯩꯔꯤꯕ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯒꯤꯗꯃꯛꯇ ꯏꯖꯤꯞ ꯑꯃꯁꯨꯡ ꯖꯣꯔꯗꯥꯟꯗ ꯌꯥꯝꯅ ꯐꯖꯕ ꯂꯩꯐꯝ ꯁꯦꯝꯕꯤꯒꯅꯤ, ꯃꯈꯣꯏ ꯃꯗꯨꯗ ꯃꯇꯝ ꯄꯨꯝꯕꯒꯤ ꯑꯣꯏꯅ ꯂꯩꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯐꯝꯁꯤꯗ ꯏꯖꯤꯞ ꯑꯃꯁꯨꯡ ꯖꯣꯔꯗꯥꯟꯅ ꯌꯥꯔꯛꯇ꯭ꯔꯕꯗꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯌꯨꯑꯦꯁ ꯗꯣꯂꯔ ꯃꯤꯂꯤꯌꯟ ꯀꯌꯥ ꯊꯥꯗꯔꯤꯕ ꯑꯗꯨ ꯇꯣꯛꯊꯣꯛꯀꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯊ꯭ꯔꯦꯠ ꯇꯧꯈꯤ꯫ ꯖꯣꯔꯗꯥꯟꯒꯤ ꯅꯤꯡꯊꯧꯁꯨ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩꯗ ꯄꯥꯎꯃꯤꯁꯤꯡꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯀꯤ ꯊ꯭ꯔꯦꯠ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯪꯂꯛꯄꯗ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯅꯤꯡꯗꯕꯒꯤ ꯃꯇꯧ ꯎꯠꯈꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯜꯂꯩ ꯈꯣꯟꯗꯥ ꯑꯗꯨ ꯈꯔ ꯍꯣꯡꯗꯣꯛꯂꯗꯨꯅ ꯖꯣꯔꯗꯥꯟꯒ ꯑꯐꯕ ꯃꯔꯤ ꯂꯩꯔꯤ, ꯌꯨꯑꯦꯁꯅ ꯄꯩꯁꯥ ꯄꯤꯔꯣꯏ ꯍꯥꯏꯅ ꯊ꯭ꯔꯦꯠ ꯇꯧꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡ ꯂꯩꯅꯅꯕꯒꯤꯗꯃꯛꯇ ꯏꯖꯤꯞ ꯑꯃꯁꯨꯡ ꯖꯣꯔꯗꯥꯟꯅ ꯃꯈꯣꯏꯒꯤ ꯂꯝ ꯈꯔ ꯄꯨꯊꯣꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯐꯪꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯁꯥꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯦꯂꯦꯁꯇꯥꯏꯟꯁꯤꯡꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯃꯁꯨꯡ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯕ ꯌꯥꯕ ꯃꯐꯝ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯅ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ꯫ ꯅꯤꯡꯊꯧ ꯑꯕꯗꯨꯜꯂꯥꯅꯁꯨ ꯃꯍꯥꯛꯀꯤ ꯀꯤꯡꯗꯝꯅ ꯀꯦꯟꯁꯔ ꯅꯥꯕ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯌꯥꯝꯅ ꯑꯔꯨꯕ ꯃꯑꯣꯡꯗ ꯅꯥꯕ ꯑꯉꯥꯡ 2,000 ꯔꯣꯝꯗꯤ ꯂꯧꯁꯤꯟꯕꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯃꯗꯨꯒꯤ ꯄ꯭ꯂꯥꯟ ꯑꯗꯨꯗꯤ ꯃꯍꯥꯛ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯗꯨ ꯇꯥꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯄꯣꯛꯏ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯥꯛꯂꯤꯕ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯏꯖꯔꯦꯜꯒꯤ ꯂꯥꯟꯐꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯁꯥ ꯂꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯀꯟꯕ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯨꯡꯗꯁꯨ ꯄ꯭ꯔꯦꯁꯤꯗꯦꯟꯠꯅ ꯍꯃꯥꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯥ ꯊꯥꯗꯣꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯩꯅ ꯊꯥꯡꯖ ꯐꯥꯎꯕꯒꯤ ꯗꯦꯗꯂꯥꯏꯟ ꯄꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯐꯥꯎꯕꯗ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯃꯈꯣꯏ ꯑꯁꯤ ꯌꯥꯝꯅ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯃꯤꯒꯤ ꯃꯇꯧ ꯎꯠꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯑꯩꯍꯥꯛꯅ ꯊꯥꯖꯩ꯫ ꯀꯌꯥꯝ ꯃꯔꯤꯡꯖꯦꯜ ꯈꯥꯕ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯇꯥꯔꯦ, ꯑꯗꯨꯕꯨ ꯇꯧꯔꯛꯀꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯑꯉꯛꯄ ꯑꯣꯏꯒꯅꯤ, ꯃꯤꯗꯜ ꯏꯁꯀꯤꯗꯃꯛꯇ ꯌꯥꯝꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯥꯎ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗ ꯂꯥꯛꯂꯤꯕ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯗ ꯂꯥꯟꯐꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯑꯀꯟꯕ ꯂꯥꯟꯖꯥꯎ ꯑꯣꯏꯍꯟꯕꯇ ꯅꯠꯇꯅ ꯒꯖꯥꯒꯤ ꯃꯊꯛꯇ ꯂꯥꯟ ꯇꯥꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯒꯖꯥ ꯁ꯭ꯇ꯭ꯔꯤꯞꯇ ꯄꯦꯂꯦꯁꯇꯥꯏꯟ ꯇꯦꯔꯣꯔꯤꯁꯠ ꯒ꯭ꯔꯨꯞ ꯍꯃꯥꯁꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯂꯥꯟꯐꯥ ꯄꯨꯝꯅꯃꯛ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯏꯖꯔꯦꯜꯅ ꯁꯤꯖꯐꯥꯌꯔ ꯂꯣꯏꯁꯤꯟꯗꯨꯅ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯉꯁꯤ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯀꯦꯕꯤꯅꯦꯠꯇ ꯄꯨꯡ 4 ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯃꯠ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯔꯤ ꯍꯥꯏꯅ ꯅꯦꯇꯥꯟꯌꯥꯍꯨꯅ ꯚꯤꯗꯤꯑꯣꯒꯤ ꯈꯨꯠꯊꯥꯡꯗ ꯊꯥꯗꯣꯔꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯍꯥꯏꯔꯤ꯫ ꯀꯦꯕꯤꯅꯦꯠꯅ ꯂꯧꯕ ꯐꯤꯔꯦꯞꯀꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯛꯂꯤꯕ ꯊꯥꯡꯖ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯍꯃꯥꯁꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯐꯥꯁꯤꯡ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯁꯤꯖꯐꯥꯌꯔ ꯂꯣꯏꯁꯤꯜꯂꯒꯅꯤ, ꯑꯗꯨꯒ ꯏꯖꯔꯦꯜ ꯗꯤꯐꯦꯟꯁ ꯐꯣꯔꯁꯅ ꯍꯃꯥꯁꯄꯨ ꯃꯔꯨ ꯐꯪꯅ ꯃꯨꯠꯊꯠꯅꯕꯒꯤ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯍꯥꯏꯈꯤ꯫ ꯏꯖꯔꯦꯂꯤ ꯀꯦꯕꯤꯅꯦꯠꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞ ꯑꯁꯤ ꯃꯃꯥꯡꯗ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯂꯥꯛꯂꯤꯕ ꯊꯥꯡꯖꯒꯤ ꯅꯨꯃꯤꯠ ꯌꯨꯡꯕ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯥꯟꯐꯥ ꯄꯨꯝꯅꯃꯛ ꯊꯥꯗꯣꯛꯇ꯭ꯔꯕꯗꯤ ꯁꯥ ꯂꯥꯟ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ꯫
लानफासिंग थादोक्तरबदि अमेरिकान हिंसा तौरकनी हाइना ट्रम्पना वार्निंग तौरी प्रेसिडेंट डोनाल्ड ट्रम्पना डेडलाइन पीबा अमसुंग गजा स्ट्रिप लौसिल्लगा यामना फजबा मफम अम सेमगतनबा थौरांग तौरिबा पुनमक असि इजरायलगी कैबिनेट मिनिस्टरसिंग तराम ओई हाइना बिजामिनी ताइनौना फोंदोखे हौखिबा निंथौकाबदा हमास की आर्म विंग ओइरिबा अल कसम ब्रिगेड की स्पोक्समैन अबू उबैदाना थादोखिबा चेरोल अमगी मतुंग इन्ना हौखिबा चयोल अहुमसिदा इजरायलना सीजफायर की तामसिंग ngakna चटखिदे मरम मदुन मखा ताबा नोटिस थोक्त्रिबा फावबा अदुगा इजरायलना सीजफायर ngakna चत्रिबा फावबा मखा ताना लानफा खुसिनबगी थबक यैथोकले हाइना फोंदोखे लोइलम तौबसिंगना सीजफायर ngakna चटलिबा मखै अइखोइनासु सीजफायर ngakकनी हाइना ओबैदाना हाइखे मधुगी पाखुम ओइना इजरायलगी डिफेंस मिनिस्टर इजरायल काजना हमास की वफम असी गजा की सीजफायर अमसुंग लानफा थादोकननबा यानकी वफमसिंग पुरा थुगाइबा अमनी हाइना फोंदोखे इजरायल की डिफेंस मिनिस्टर असिना गजाद ओइरकपा याबा फिबम अमा हेक्तम खम थेंगबा थाकते सेम सारगा लेनबा अमसुंग अनकबदा लेबा इजरायल की खुंदा लैताब मफमसिंग ngakthoknanaba IDF ta order tौखे लाक्लिबा थांगजगी निमित युंगबा फावबगी मनुंगदा लानफा पुनम थादोरक्तबा तारबदी सीजफायर कैंसिल तौननबा इजरायल कैबिनेटना फिरेप लौखिबा मरमना इजरायली मिलिटरी नसुंग गजा स्ट्रिप की मथक्ता फोर्स मसिंग हेंगत अनबा अमसुंग रिजर्विस्टिंग कौकटपगी थबक लौथोखे पनबा याबदी हौजी हौजी चथरिबा सीजफायर असिदा हमासना लानफा 39 अदुगा इजरायलना पैलेस्टाइनियन बंदी 2,000 थादोकदबनी हौखिबा जनवरी की तांग 18 चथरलिबा सीजफायर असिदा हौजिक फावबदा थाईलैंड मचा 5 यावना लानफा 12 दी थादोरक्रे हाइना पावगी सोर्स असिना मखा तारे अतोपा पाव अमना गजा की सीजफायर कायरबदी इजरायल की मथक्ता मिलिटरी ऑपरेशन अमुक चथगनी हाइना येमेन की हुती लुचिंगबना फोंदोखरे येमेन की हुती लुचिंगबा अब्दुल मालिक अल हुतीना करिगुंबा गजा सीजफायर कायब तारबदी महाकी ग्रुपना इजरायल की मिलिटरी ऑपरेशन अमुक हन चथगनी हाइना लेबापापो नुमित्ता अकनबा वार्निंग तौखरे टेलीविजन की खुथांगदा पीबा वरोल अमदा अल हुतीना रिजल्ट असिदा यूएस की पॉलिसी सिंगी मयोक्ता अरब अमसुंग इस्लाम यूनिटी मथौ ताई हाइखे लोइनना पैलेस्टाइन सिंबु गजादगी ताननबा थौरांग यानिंगदबा फोंदोखे हौजिक लैरिबा स्टेज असी अरब अमसुंग इस्लाम यूनिटी स्टेज अम ओइगदबनी लोइनना गजा की मियाम तानथोकनबा थौरांग की खुथांगदा अमेरिका की अंगाउबु मतौ दु हाकना यानिंगदबा फोंदोखे महाकना अरब लेबाकसिंगदा यूएस की इथिल चंगहनदनबा तक्सिंगखिबगा लोइनना अमेरिकादा नो हाइबा अमसुंग अमेरिकान हाइबा खुदिमक तौबो तोकनबगी तंजा अमनी हाइखि येमेन के कोनुंग सना यावना लेबाक असि अवांग थंगु सरुकता लेबा मफम मयाम अम खुदुम चलिबा हुती मूवमेंटना ममांग इजरायल हमास लान मनुंगदा पैलेस्टाइन सिंग मिचंग चंगदुना रेड सीदा जहाज सिंग टारगेट तौखिबन इजरायल अमसुंग हमास की मरकता नुमित 92 की सीजफायर जनवरी की तांग 18 चटनबा हौखि अमसुंग इजरायल लेबाक असि फोर्सिंग मफम अदुदगी लौथोकपदि यानखि अतोप यामना मरु ओइबा पाव अमना ईरान तमथीरब क्रूज मिसाइल पुथोखरे हाइ इजरायल की अचौब येक्नब लेबाक अम ओइरिबा ईरान मलेमी ख्वाइदगी तमथीरब मिसाइल सिंगी मनुचना अनौब मखल के क्रूज मिसाइल अम पुथोखरे ईरान नौना पुथोरलिबा तमथीरब क्रूज मिसाइल असि चाउराकना किलोमीटर 2,200 रोम लापना लेबा येक्नबगी टारगेट सिंग मपुंग फाना थुगाइबा ngambagi matik maya yauri मिसाइल मखल असी ईरान मसाना लेबाक अमतगी मतिंग याउदबिदा साखिबनी मिसाइल असी हेलीकॉप्टर अमदी मिसाइल लॉन्चरदगी अदुम येक्नबसिंबु टारगेट तौदुना काप्पा ngamba मखलगी मिसाइल अमनी हाइरि नकल अमरोमदा यूक्रेन असी नोंगमदी रशियागी मखुत्ता सोइदना ताखिबि याइ हाइना यूनाइटेड स्टेट की प्रेसिडेंट डोनाल्ड ट्रम्प की हनखरे यूनाइटेड स्टेट की प्रेसिडेंट डोनाल्ड ट्रम्प यूक्रेन असी नोंगमदी रशियागी मखुत्ता ताखिबि याइ हाइना फोंदोकलुदुना लान मांग ताकलब लेबाक असिदा यूएस ना मतेंग पीबगीदमक मसागी नेशनल रिसोर्स पिखलनब अपील तौखरे रशिया का लमथेंगनब ngamलब जो बाइडेन एडमिनिस्ट्रेशन ना डॉलर बिलियन कया पिरंबा दु तोक्तोखरगनी हाइना थाजरिबा डोनाल्ड ट्रम्प ना फॉक्स न्यूज दे फोंदोरखिबगी मतुंग इना डॉलर बिलियन चंगागी रेयर आर्ट पामी हाइना मागना यूक्रेनियन सरकार दा खंगनक्रे हाइरि यूक्रेन की ऑफिशियल सिंगनसु खुलाई मतेंग तहनिंगदबना मरमना डोनाल्ड ट्रम्प हौदोक्लिबा वफम मसिदी याक्रे हाइना थाजनरी यूक्रेन दा ममल यामलबा बेर आर्ट कयामरुम लेरी थाव अमसुंग गैस अमसुंग अतै रिसोर्स कयामरुमसु लेरी हाइना डोनाल्ड ट्रम्प हाइखि
ꯑꯩꯈꯣꯏꯅ ꯗꯣꯂꯔ ꯕꯤꯂꯤꯌꯟ ꯆꯥ ꯀꯌꯥ ꯈꯔꯆ ꯇꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯦꯜ ꯑꯔꯦꯝꯕꯗ ꯃꯥꯡꯕ ꯄꯥꯝꯗꯦ ꯌꯨꯀ꯭ꯔꯦꯟꯅ ꯌꯥꯅꯕ ꯑꯃ ꯄꯨꯔꯛꯄ ꯌꯥꯏ ꯄꯨꯔꯛꯇ꯭ꯔꯕꯁꯨ ꯌꯥꯏ ꯃꯈꯣꯏ ꯅꯣꯡꯃꯗꯤ ꯔꯁꯤꯌꯥꯒꯤ ꯃꯈꯨꯠꯇ ꯇꯥꯕ ꯌꯥꯏ ꯇꯥꯗꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯄꯨꯊꯣꯛꯈꯤꯕ ꯁꯦꯜ ꯈꯨꯗꯤꯡꯃꯛ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯅ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ ꯄꯥꯎ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯂꯥꯟ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯔꯕꯗꯤ ꯔꯁꯤꯌꯥꯒ ꯂꯝ ꯑꯣꯟꯊꯣꯛꯅꯕꯗ ꯆꯤꯡꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯂꯕ ꯔꯁꯤꯌꯥꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯔꯁꯤꯌꯥꯒ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯝ ꯈꯔ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯕꯅ ꯂꯥꯟ ꯑꯁꯤ ꯂꯦꯞꯍꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯗꯤ ꯌꯨꯀ꯭ꯔꯦꯟꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯁꯤꯌꯥꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯂꯥꯟ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯄ꯭ꯔꯁꯤꯗꯦꯟ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏ ꯌꯨꯀ꯭ꯔꯦꯟꯒꯤ ꯂꯥꯟ ꯑꯁꯤ ꯌꯨꯔꯣꯞ ꯑꯃꯗꯤ ꯅꯣꯡꯆꯨꯞ ꯂꯩꯕꯥꯛꯁꯤꯡꯅ ꯃꯇꯝ ꯁꯥꯡꯅ ꯁꯧꯒꯠꯇꯨꯅ ꯂꯩꯕ ꯉꯝꯒꯗꯧꯕ ꯅꯠꯇꯦ ꯌꯨꯔꯣꯞꯀꯤ ꯂꯩꯕꯥꯛ ꯈꯔꯅ ꯌꯨꯑꯦꯁꯀꯤ ꯈꯨꯠ ꯌꯥꯎꯗꯅ ꯌꯨꯀ꯭ꯔꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯣꯏꯕ ꯒꯥꯔꯦꯟꯇꯤ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯔꯕꯁꯨ ꯃꯁꯤꯅ ꯌꯨꯀ꯭ꯔꯦꯟ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯌꯨꯑꯦꯁ ꯌꯥꯎꯗꯅ ꯌꯨꯀ꯭ꯔꯦꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯦꯟꯇꯤ ꯄꯤꯕ ꯍꯥꯏꯕꯁꯤ ꯑꯁꯦꯡꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯣꯏꯔꯣꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯅ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯅꯣꯡꯆꯨꯞ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯂꯝ ꯈꯔ ꯑꯁꯤ ꯔꯁꯤꯌꯥꯅ ꯂꯧꯁꯤꯟꯈ꯭ꯔꯕꯁꯨ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯂꯨꯆꯤꯡꯕ ꯔꯁꯤꯌꯥ ꯂꯩꯉꯥꯛꯅ ꯌꯨꯀ꯭ꯔꯦꯟꯒꯤꯗꯃꯛꯇ ꯔꯁꯤꯌꯥꯒꯤ ꯇꯦꯔꯤꯇꯣꯔꯤꯗꯒꯤ ꯂꯝ ꯃꯆꯦꯠ ꯈꯔ ꯈꯥꯏꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯇꯦꯔꯤꯇꯣꯔꯤ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯅꯗꯨꯅ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯄ ꯉꯝꯂꯕꯗꯤ ꯌꯨꯀ꯭ꯔꯦꯟ ꯔꯁꯤꯌꯥꯒꯤ ꯂꯥꯟ ꯑꯁꯤ ꯑꯊꯨꯕꯗ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯌꯨꯀ꯭ꯔꯦꯟꯅ ꯔꯁꯤꯌꯥꯗꯒꯤ ꯀꯔꯝꯕ ꯇꯦꯔꯤꯇꯣꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯈꯤꯔꯣꯏ ꯍꯥꯏꯅ ꯄ꯭ꯔꯁꯤꯗꯦꯟ ꯚꯣꯂꯣꯗꯤꯃꯤꯔ ꯖꯦꯂꯦꯟꯁꯀꯤꯅ ꯍꯥꯏꯈꯤ ꯄꯟꯕ ꯌꯥꯕꯗꯤ ꯌꯨꯑꯦꯁꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯀꯟꯕ ꯄ꯭रेशꯔ ꯄꯤꯔꯛꯄꯗꯒꯤ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕꯗ ꯃꯤꯠꯌꯦꯡ ꯊꯝꯅꯔꯛꯈꯤꯕꯅꯤ ꯍꯥꯟꯅꯒꯤ ꯌꯨꯑꯦꯁ ꯄ꯭ꯔꯁꯤꯗꯦꯟ ꯖꯣ ꯕꯥꯏꯗꯦꯟꯅ ꯌꯨꯀ꯭ꯔꯦꯟꯒꯤ ꯃꯤꯡꯆꯠ ꯆꯠꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯄ꯭ꯔꯁꯤꯗꯦꯟ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯑꯅꯤꯃꯛꯇ ꯊꯦꯝꯖꯤꯟꯕꯒꯤ ꯃꯑꯣꯡ ꯎꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯀ꯭ꯔꯦꯟꯒꯤ ꯄ꯭ꯔꯁꯤꯗꯦꯟꯁꯨ ꯂꯥꯟ ꯑꯁꯤ ꯈꯣꯡꯂꯩ ꯊꯨꯅ ꯂꯣꯏꯁꯤꯟꯅꯕ ꯃꯤꯠꯌꯦꯡ ꯊꯝꯕ ꯍꯧꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏ ꯄꯥꯎꯁꯤꯡꯕꯨ ꯃꯤꯌꯥꯝꯗ ꯌꯧꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯃꯤꯠ ꯅꯥꯀꯣꯡ ꯑꯣꯏꯍꯜꯂꯤꯕ ꯏꯄꯥꯛ ꯇꯤꯚꯤ ꯅ꯭ꯌꯨꯖ ꯍꯥꯏꯕ ꯅ꯭ꯌꯨꯖ ꯅꯦꯠꯋꯥꯔꯛꯀꯤ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯃꯗꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯁꯤꯕꯨ ꯂꯥꯏꯛ ꯁꯤꯌꯔ ꯀꯃꯦꯟ ꯐꯣꯂꯣ ꯑꯃꯗꯤ ꯁꯕꯁꯀ꯭राइब ꯇꯧꯕꯤꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯅꯅꯕ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯖꯔꯤ